मोरेदा AR पर्सनल चनी एयरलिफ्ट तौख्रे मोरेदा अकनबा ऑपरेशन चथदुना म्यांमार दगी संगसिलकपा खुलाई पाइबा मिलिटेंट सिंग तकथोकनबा अकनबा थबक पाइखटपा हौख्रे इंडियन एरोस्पेस डिफेंस न्यूज की मतुंगिन्ना मोरेदा मिलिटेंट सिंग स्नाइपर अटैक चथरक्तुना सीनियर पुलिस ऑफिसर अमा हातखिबा मतुंगदा चरांगनबा फिबम अमा थोक्तुना लैरे म्यांमार दा संगसिलकिबा मिलिटेंट सिंग तकथोकनबगीदमक असम राइफल्स की पर्सनल चने एयरलिफ्ट तौदुना मोरेदा थाजनख्रे असम राइफल्स की पर्सनल सिंग अदुना स्टेट फोर्स का लोइना अकनबा ऑपरेशन चथगनी हाइरे मितई लिपुन की लुसिंगबा प्रमोद चान नोंमई मरु तरुक की समनाद हिंगौरे मितई अमसुंग अपुनबगी सक्तम द सिंगनरकपने प्रमोद चान येलो फुरुप मितई अमसुंग मणिपुर की अपुनबा ngमखैगिदमक थबक तौरकलिबा थोइदोक एंदोकना मे अहुमदगी थोरकलिबा लान नंगलबा सिंगिदमक फैगाक फैना लेपलकलिबा मितई लिपुन की लुसिंगबा मयेंगबम प्रमोद चान सही यांखैगनि थोइ अपोकपा एम गौरमंगोल चिंगमैरोंग ममांग लेकाइदा लैबबु नोंमई मरु तरुक कापसनदुना हाननबा होनरकपदा सामनादा हिंगौरे नोंमई कापसिलकपगी थौदोक असे ngarang ayuk pung 8:10 rom tarakpada lamfeldagina langol fawbugi marakta leiba lambigi mafam amada thokibane mahaki driver Johnny Lokrakpamna mahaki Bolero MN05A 7410 thauraga mahakna nakalda tonglaga langolda leiba mitai lipungi office ta mifam ama yaunanaba lakpada siza hospital romdagi thogdorokiba higok masugi car amagi manungdage sakhangdaba khulai paibasingna mahaki gari tamna नोंमई मरु तरुक कापसनदुना महाकपु हाननबा होनरंबने नोंमई मरु तरुक मक गाड़ी की बॉडी अमदी ग्लास ता पानबगी मनुंगदा नोंमई मरु अमदी फाउदोक्तुना चटखरगा लंबी मपाल दा फंबा ग्रोसरी दुकान अमगे उखोंगदा पानखे अदुम ओइनमक थौदोक अदुदा एम प्रमोद चान महाकी ड्राइवर याउना मियोय अमता सोखिदे थौदोक अदुगी पाउ ताबगा लमफेल PS अमसुंग फोरेंसिक साइंस की कांगबु लाकलगा थीबा हुमबगी थबक सथकिबगा लोइनना केस अमा लखोतख्रे ngaranggi thogdok adugi matangda M Pramod Chana paumishing da hai thogdok asi mitai amadi manipurgi apunbagi saktamda singnarakpane me ahumdagi satharagliba lan asida mitai lepunna manipur kanana bohonabada saruk yarakle adubu aikhoida khut tharakpa aside mitai amasung apunba manipurgi saktamda singnarakpani haina lawwe sohoudrabasu thogdok asi yamna haksinna lawwe maram asina kanagumbana popi pambigi selna khunekta satharakpa oiramlabade kana kanano khangdokna ba koitan tanaraga khut thaраklabade makoisu leifam chafam khangloi maram aduna makhata na toroktaba phagane haujik lawrok pantha oibadagi lawmi sing ngak senaba mafam kaya da chatuna sem sari bane thabak asi loiselaba matungda ngarangi thogdok asi da senaba sing chapchana thirakigane karigumba thogdok asi I masel gi maraktagi thohalakpa oiraga de amugan na thoktana ba hona bi yo hai kheng nongmai kapsilamba yaningda ba phongdorokle Kagwa sem laikai da leiba yom Youth of Manipur gi thawmi Laisram Bidyanandagi yumda masak khangdaba mi kharana nongmai kapsan duna aki akhang pogalambada asem laikai development club na yaningda ba phongdokre kanana kari maram gi damak mi kungna taba yumlakta nongmai kapsan duna aki akhang pogalambana haiba athubada sengdok pira uhaina club asina appeal taure